अहानबा थाजनिंगाई ओइरिबा पाव मना चुचामपुरगी मनुंग चुनबा ताइजंगदि एम्बुलेंस अमा इसिंग मनुंगदा तादुनु लैबा थेंगनरखरि हाइरिबा एम्बुलेंस असिगी मनुंगदा मियुई यावी दुबु कनानो करिनो हाइबा सब चाबा खंगबदि ngamdri तौबु ngahaki matungda mu हाइरिबा एम्बुलेंस असिदगी असिबा हक्सांग मियुई नि ताबगी सक्तम अमसु सोशल मीडिया सिंगना साइथोंगनरखरि तेयांग नोकना एम्बुलेंस खर लिकोंगा लेदुरिन तु यानी ना मिन ला डिपोट हम बोलिन को या ही हम ची कहे थे मी बे तु हिन असुंगा yang हिमी हम तो किलो बे इची मुंतिना हिन अपलोड बो aina hayeng sauraga ipagi khungul ligani masagi isai si taraga sumen kumar gi loina bina saukthok ne hingdi english ngani ga kun ga homdu gi me ohum digi lamdam si da tholakhiba lal si da lamdam si gi miyam gi khwai digi thamoi sokhiba thawdok sing gi manung da ama oikhiba imphal east ki khamel lok ta kuki kulai pai bi singna sathrakhiba attack amada laikhidraba thawna pharaba lamdam si ki mapari pangai waiton lamkhai digi hobizam sumen kumar na kuki singa lanthing naram laga nokna maru yaudre hiram laga iram da masigi damak thawai ka thokibagi video adu ngasi phawba kanas kaunadri ayengba mipum khudima ki thamoi da haktuna laikhiba video adu ubada thamoi soktaba kanasu leramloi masagi masa ugi uhai haibadu maka chapmanana thamoi sokhiba thawdoksingi matung laikhidraba sumen kumar gi sai tarai khakta ngariba masa nupana laikhidraba mapada saithaduna sakpa aina hayeng sauraga sare pharaga ipagi khungul ligani haiba isei sina mipum khudingi thamoi amuk hena kahenki adubu taibangi awa nungai munna khangjadriba sumen kumar gi pigliba masanu paada lairiba maringjel adugi marumda laikhidrabigi loinabi kiran balana ngasisu saukthokni hingli lamdam sigi thauna pharaba mapari hobizam sumen kumar english ngani ga khungo humdoi gi jun gi tang taraga humdoi da khamelo ki thagok laikhidabani matamduru mak sahi kunga manga suri maki punsi gi aroiba mikup adu yorakli mak yekna basingi makutta tare haiba khangna makna nokna maru yaudre haiba wahi adu ngasi phawba mipum khudimaki thamoida mutnaidan lehori mak laikhidraba matung sanglaba sahi ani helaglaba sida maki lehoriba pikliba masado hauju karamna lairi haibisu miyamgi khangningba wapam moiri Pangai waitu alam khai da laiba laikhidraba sumen kumar gi mayumna sattuna maki loina bi kiran balama sum pikliba masanopa yubras ko unarubada ngasisu taibangi awa nungai ka hena khangjadriba masanopa aduna isai simak adum salakhi makna mapabu sithaduna salakhi bi isai gi khonjel adusu aduki matik phajaki thamoi bu kahen mangamba isai duga ataba singi thamoi bu nekhanakhi Mapuroiba laikhidabagi nungaitaba kya lairagasu kiran balana mahaki masanupad lairiba maringjel adu khangna amasu masabu tungda masaktokpa mi ama ohenabagi damak maki thamoida phawriba awaba kya adu kopsillaga sekshina masanupadu bu nungsina nakonduna lehori masanupagi maringjel adugi marumda mahak sakthokna hingi masanupa hobizam jobras housing masagi seitere suri magna mapabu saithadnu sakliba ataba singi thamoibu Thuklahonba isai sigi mayek sing asi luang sabam bisan maitei ni ibane duga isai sigi music composer na yambem azini thamoi sokpa haukraba thawdo odugi matang na hobizam ongbi kiran balana hai numit adu ma ki mapuroi laikhidre haibadu ahan mada ma sukta thajakidi adu ma ki mapuroi bi phone gi kuki khulai pai bi singa dugi marakti gi amana phone tawrok tu ma ki mapuroi laikhidre hairakhibedu ma khangpre khangki mangumba pawdu hektabada ma phone du pairaga law khona kaplaga question chen manatana karisu upai lekhidi madurigi ma gyan adu mangkhre matamadura masan pa yubarasti chahima khtamangairi yamna pikli adu taibangi awa nungai karisu khangtri ba pikli ba mahakna maki mapa lekhidre haibadu thokiba thawdok sing adugi matangna loina khangki mahakpu aikhoina themjinbegi muhutta mahakna oina aikhoibu themjinbiki aina kappa matamdura mahakna oina aingonda ima nang kapkanu karigi kaplino nang waganu haiduna mahaki pigliba makhut mazaduna aigi maid nanthaki matamdur ehak thamoi fukna o khongna kapki mangona lingjal ama yawi angang oijarabasu aikhoida awaba matu uthokti aina waba uraga mahaki khutna aigi mai sida nanduna aibu themjinbiki kiran balan hai lalasi makha tana thokta boisnu
Mahakumba nauna Mapuroi Kainarabi, Mapuroi Minungsi Pangdrabi, Mapagi Marum Tuna Hingzaba Pangdraba Masa Mayam Ama, Lamdamasit Amuhana to and Birano, Lalasi Atuba Lucian Biro had a Sumana Makatana Fondoki. Asiguma Tamoi Kairaba Tandokia Kayaning a sea quick Iraq lady Besi. Tamoi Soklaba Wari sing a sea, how Kre Haiduna, Loina Kauto Lagadra, Mashikanagi Daitano. Pikliba Kiran Balagi Masanupa Yuvras, Gimatona Marinjala Sigi Marunda, South Tona Hingzari Bakiran Balagi Shoklava Tamoida, Hang Hauribu Hang Sing a Sigi Pokum Kanana Pigani. Myanmar ki Mikal Numita Misam the Landa Satakibabu Zunta Lingana Yaning the Bapongokri. Myanmar Lengana Tasiki Kungani Pana Pangto Kiba Ahan Batanga Chemical Lenga Kimuk the Labisina. Drone, rocket, amasung bomb season and Landa Satarakibada, Misa Manga Asu Opanangan Kiba, Akan Mamono Yaning the Bapundo Pogolina, Tawonga Atamna Misa Miyama Manganava, Tauran Heki. Kumza English Singanika Kungamatu, the military in a Lenga Paishin, Leba, the civil war talking, Sarah Shida, Ahan Batanga Chemical Pang to Kibamasum, Tanka Ohum Tona Mikal Pang to Napa Taurang Tori, but the Miam the Matik May, Shinana Vigi Akanaba Kongta Amani Hanasu, Myanmar Zuntaling and a Puntoki. Mikala Sibu pro democracy, gorilla masum ethnic minority army sing yaning the bagaloina, Makoina Kudum Sanchindra Ladipuma Pumsing the Mikal Pangtokana, Atingo Cast Tankibini. Ahan Batangaki Mikala, the military Zuntagi, Mapam, Odibi Union, Solidarity and Development Party, na lower house Kisamakaniki Manunda, Marfuganito, my paki. Beden su Besorja su governor Unakre, Manipur da Atuba Matamda, popular government Lakpi Yai Haina, Kanangang Ringi, Mamadi, Langana Tazaba Pikra su IDP sing December Power Mayum Hanjan Handaviki Irang Lakpi Yana Lading Serekta, Hanagis Minister and Berenamas MLA Tonga Besorjina, Tuana governor as a Kumar Balag Unakre, Paugile Kunsing High, Naranung Tilpungama Makairum Tab, the Hana Minister Orama Tongzu Assembly, Constituency MLA Tonga Besorjina. Lokbawan Rasbawan the Satuna, Governor Azay Kumar Balag Unakibani, Ngaran Numidang Pung Tare Rom Tab, the Hanas Minister Oeramba Hangang Assembly, Constituency MLA Nong Tomba Berian, Governor Azay Kumar Balag, Lokbawan Unaki, MLA Anina Tuana Mi Atopa Yawan than the Lokbawan, the Isterasiki head or Governor Azay Kumar Balag Unakiba Duda, Kari Wapung Kanakipiki Hype House Power, Praise Nakamamdri. Punjab ta naha ama kap tu no halamli Punjab ki Patiala da masakang da bukulai pai bising sei taragatrim suraba naha ama nungwai ni kap tu no halamli haina police na phongdokre laikhidra ba naha atu ki maming Bir Singa Allies Biru Kawi Patiala gi Sanjoy colony de gini haina police officer ama na phongdokli ma ki imung gi miyoi singi warol paladun official singra ki Biru ngara numidang waira miyoi khrana ma ki yum de gi kauthok tu na pukhraba matung nungwai na kap tu na halam ki bina heri Magna Haiki, Taudo Washiki Mari, Lena Police na case, Malokat Pagaloin, no Wong Pong, Town of a Sing Naba Mui Craft Fogali. House of Taudo Washiki Matana Makata, ticket picket tabaka Tariamadi, equising at Ubumatam the Paragon Hennis Mount of Fondokli.